अहानबदा मरोइबा पाउ हयेंग इम्फाल दा यूनियन होम मिनिस्टर अमित शाह पुंग खरगी ओइबा खोंगचता बोट खोंबा लाकदोरिबा असिगिदमक सेक्यूरिटी की सेक्शन थरंग हेना कनखटख्रे STDCM na taliba mitai maitai bu ST lista chalhanaba dimanasi maram chaba atumba khongthangi mapung fana saugatkani haina BJP gi inergi mirep thongnaujam basant kumar na phongdokhre India block na thagaliba mirep singdi corruption na bot lairoi atumba fazaba mikhal thengnagani haina India block ki convener na phongdokhre amade haukiba numidangda singda kadangban kautruk amadi chirangda kuki militant singna nongmai amadi bom kapselakre khungakpa singna handuna kapnakre Mamukhrumjari notice window gi numidangi manipuri pawmiting tabiriba singbu surbala mairemba mataram nukchuri hauzik miyamda pawmacha khaina pisari Union Home Minister Amit Shah na hayeng Imphal da atenba matamgi khongchut amada BJP gi bot khomna ba lakadoriba sigi yenglaga state lengak na security ki section tharang hena kankhathankhre Home Minister Amit Shah hayeng nungthil pung ani taba matamda Imphal gi 𝗕𝗡𝗟𝗟𝗏 International Airport ta thunglaragani mafam adudagi kilometer nipal Makhairom thapna leiba 𝗕𝗡𝗙𝗪𝗏 haina khangnaba palace compound da karna chatlaga political rally da saruk yagani mahangna hek thunglabaga chief minister N Biren amasung BJP Manipur Pradesh ki president 𝗪𝗏𝗏 leipreng huktuna taramna okani 𝗪𝗏𝗏 miyam amasung Amit Shah bu taramna okpagi warol piraba matungda chief minister Biren wangangani mathangda home minister Amit Shah na miyam da wangangduna bot khomgani madugi matung pung 3 minute nifu da 𝗕𝗏𝗙𝗪𝗏 pungdagi nichaipa chuthikta leiba BJP ki head office thambal sanglen da chatuna sanglen asibu sangagani hairi mafam aduda ngaihak leiramlaga pung 3 minute tara taba matamda airport ta chatlaga Delhi gi damak charter plane amada Imphal thadokigani hairi marak asida home department na police station khudingda mitna singna leinaba khangan kibaga loinana chingnaba mafam singda thiba humbagi operation chathake Imphal East District Police ki SPK Mega Sandrana luchingduna section tharang sing hakthengana yengsele Mitai na scheduled tribe lista chalhanaba scheduled tribe demand committee Manipur STDCM na changsilakpa khongjang nasi maram chaba achumbani amadi taliba demand nasi mapung fana saugatkani haina thasigi 38 da pangthokadoriba 39 suba lok sabha gi mikhalda Inner Manipur parliamentary constituency da BJP gi mirep oiriba TS Basant Kumar na phongdokhre ngasi babupura da leiba TS Basant Kumar gi quarter da STDCM na chatharakpa know your candidate campaign gi saruk ama oina candidate saga unabagi tharamabada wafam asi phongdokhibani mahakna hai karigumba lamdam asigi miyamna mikhal asida aihakpu Inner Manipur parliamentary constituency gi mihut ama oina khanbirabadi taliba demand asi fangnaba angamba thakta honagani hairiba issue asi aruba policy matter ama oibana checksina khanba mathau tai mitai na ST lista chanbada lamdam asida leminari ba indigenous group ki marakta nungsi sanana leminabada atogo mateng amasu oiga toribani amadi apunba Manipur ama oigani loinana paliba BJP na luchingba lengak asinasu hiramasigi matangda lumna lawbaga loinana kupna yengseli haike personal and support of the Marambi Harasu I had ideas of ceremony and politics. I Sanjar from 2016, 8 years I did travel one and I voluntary travel of Sanjar and I 6 years I Prazamyaka in a field of work of the Ramyampi, Pamba, issues, Kamai Kandaraki, Yellow, Fred Lake, say. Understand the Masigi ST issues, issue higher every corner catching where I was I voted the SC issues in highlight or highlight. The reason being, justified demands other than yellow
ꯊꯥ ꯑꯁꯤꯒꯤ 15ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯈꯜꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯇꯦꯜ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯦꯂꯥꯏꯟꯁ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯕꯤꯇꯤ ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯥꯟꯇꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯅ ꯏꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔꯗ ꯊꯥꯗꯣꯛꯂꯤꯕ ꯃꯤꯔꯦꯞ ꯑꯅꯤꯃꯛ ꯐ꯭ꯔꯤ ꯑꯦꯟड ꯐꯦꯌꯔ ꯃꯤꯈꯜ ꯊꯦꯡꯅꯒꯅꯤ ꯃꯤꯈꯜꯗ ꯀꯔꯞꯁꯟ ꯇꯧꯔꯒ ꯚꯣꯇꯔ ꯂꯩꯔꯣꯏ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃꯗꯤ ꯁꯦꯜ ꯌꯦꯟꯗꯅ ꯃꯤꯈꯜ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯈꯜꯒꯤ ꯃꯤꯇꯤꯡ ꯆꯠꯄꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕ ꯑꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯤꯠ ꯁꯍꯥ ꯑꯃꯗꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯈꯤ BJP सरकार असिना पॉलिटिकल तो वे आदि है ना उसे अमिशाल आते हैं ना कोई हत्या कर देंगे कांग्रेस को भी पॉलिटिकल तो दूरी राहुल गांधी का अपना तो ना एक तो ये कि उसी का कोई परमिशन दिया दिया वो तो बुरे आवा वो तो बुरे आवा कोरोना की मतलब दसु जनरल इलेक्शन एक तो ये नीट तरह की है ना तीन बया की है आई ना एक तो मोर तो बुरे गया मोर मी दिशो में तिलगा एक तो भी वशिंगवा कोई आई की मी की खाई में से कोई पावजते पाउगी मिफम अदुग मरी लेदना शिवसेना यूबीटी मणिपुर की प्रेसिडेंट तोइजम देवानंद फोंदोखिबदा था असिगे हौकिबा 32 की नुमिदां पुंग 13 रोम तारपदा सखंगदबसिंगना कैराव एसीगी क्यांगैदे लेबा महाकी युमदा खुलाई मतिक चाना पाइबा मियोय खरना registration number yaudaba car ahum da laklaga mahaki sangoi leiba polam sing thugairamba amadi mahaki imungi miyoi singda vote chen ba yaru heramba du laibak thibani mahana politician ama oibagi mathau tawbani ngasi fawbada mahakna kana gumba amatagi akaiba amadi sokadaba thabak tawkiba leite nungai taba leirabasu wari sanabagi matam amadi piramba fai haiki ꯋꯥꯏꯕ ꯀꯣꯛꯀꯥꯏꯕ ꯇꯧꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯤꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏ ꯌꯥꯕꯣꯛꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯤꯡ ꯂꯩꯕꯗ ꯑꯩꯈꯣꯏ ꯅꯣꯏ ꯚꯣꯠ ꯈꯣꯝꯒꯅꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯁꯨꯝꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯦ ꯍꯥꯏꯔꯤꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤ BJP ꯍꯣꯏꯒꯤ ꯁꯤ ꯃꯣꯗꯤꯒꯤ ꯃꯈꯥꯗ ꯑꯗꯨꯒ ꯁꯤ ꯑꯃꯤꯠ ꯁꯍꯥꯒꯤ ꯃꯈꯥꯗ ꯁꯤ ꯀꯦꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯆꯠꯊꯩꯅꯦ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯅꯔꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯄꯟꯕ ꯄꯤꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ BJPꯗ ꯑꯃꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯑꯩꯈꯣꯏ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯁꯦ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯅꯔꯗ ꯑꯩꯈꯣꯏꯒꯤ 1319 ꯑꯗꯨꯒ ꯑꯥꯎꯇꯔꯗꯅ 1600ꯒꯤ ꯃꯊꯛꯇꯅꯤ ꯂꯩꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯒ CSOꯁꯤꯡ ꯃꯩꯔꯥꯕꯥꯏꯁꯤꯡ ꯑꯗꯨꯒ ꯅꯤꯁꯥꯕꯟꯁꯤꯡ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ Imphal West District ki manung chanba singda kadangban kautruk amadi chirangi mafam singda khulai matik chana paiba kuki militant singna ngarang numidang pung 8:30 rom tabada bom amadi nongmai yauna akan mamawangda landarakre khungakpa singna su khut handuna nakal anida ngaiha khuthoknaki nongmai kamna bagi thodok aduda nakal animaki maikeida asok apan thokibagi paudi laikide haire
इंडिया की मचु अहुम की फिराल इहान हानबो ओइना इंडिया की लैमाइदा आजाद हिंद फोर्स ना पाहनखिबा निमित अदुबु निंगसिंगदुना मार्फुसुबा एनिवर्सरी ऑफ फ्लैग होइस्टिंग डे की थौरम INA मार्टर्स मेमोरियल कॉम्प्लेक्स मोइरांगदा INA वार म्यूजियम कम लाइब्रेरी मोइरांग डिपार्टमेंट ऑफ आर्ट एंड कल्चर गवर्नमेंट ऑफ मणिपुर अमदी INA लोकल एडवाइजरी कमिटी मोइरांग सिंदुना ngasi फ्लैग होस्टिंग की थौरम पांगथोखरे थौरम अदुदा मणिपुर यूनिवर्सिटी की वाइस चांसलर प्रोफेसर एन लोकेंद्र आर्ट एंड कल्चर गवर्नमेंट ऑफ मणिपुर की कमिश्नर M सिंह रिटायर्ड लेफ्टिनेंट जनरल 𝗕𝗡𝗏 अमदी मोइरांग कॉलेज की रिटायर्ड प्रिंसिपल 𝗕𝗠𝗏 अथोइब मिथुंग सिंह ओइना सरुक याखी थौरम अदुदा अखंग अहिक्यानसु INA लिंखटखिबा सुभाष चंद्र बोसना निंगतंबा इंडिया ओइनबा होटनाखिबा अमदी मणिपुर की मोइरांगदगी महाकी तुंग इंदुना यावखिबा अथौबसिंगी पुंसी वरी लीदुना मियाम पुना वखल तमिनकी नेताजी सुभाष चंद्र बोसना लुचिंगदुना आजाद हिंद फोर्स की इहौखिबा अमदी इंडिया बो निंग तमनबा होटनबदा थेंगनखिबा लान अमदी इंडिया की लैमाइदा अहानबोइना मोइरांगदा निंग तमलबा इंडिया की अहानबा ट्राइकलर फ्लैग युंखटखिबगी वरी लीबा फोटो एग्जिबिशन अमसु पांगथोखि लोइनना नेताजी सुभाष चंद्र बोस की पुंसी वरी अमदी आजाद हिंद फोर्स की वरी यावबा लाइरिक अमसु फोंखि थौरम अदुगा मरी लेनना प्रोफेसर एन लोकेंद्रना फोंगदोखिबदा इंडिया की फ्रीडम मूवमेंट दा अतोपा फ्रीडम फाइटर क्यासु थोलखि अदुबु मयामदगी खरा तोंगानबो ओइना सुभाष चंद्र बोसना इंडिया की वामदा चलगा जापानीज लानमिसिंग अमदी इंडिया मचा ब्रिटिश आर्मी दगी तोगलगलगा लैबसिंग पुनसिंदुना फ्रीडम मूवमेंट सागतखि मयाम असी पुनसिनबा अपुनबा पांगल सागतनबा होटनाखि सकलोन कया लौबा ngamba लुचिंगबा असी लैरंबना INA ना इंडिया की फ्रीडम मूवमेंट सागतपदा ngakpigani इंडिया की फ्रीडम मूवमेंट सागतपदा अचौबा मतेंग ओइखि मसी हौरकलिबा मिरोलदसु खंगहनबा असिगुंबा थौरम असी पांगथोकपा यामना मरु ओइ हाइखि politics da lahan matanda memoda leba koi leader na kari haina india ki post kari haina khali ge transfer of power ki matang na haibasta yamna seriously british government na society apoi general scandal haini ba red fort da leba INA ki trials na india anoba kalami process na sam ke o this way sida participate oriba actively fight of the British Indian Army the Amuna colonial government British government in Masli season of the Yaro where Allah assume the British Indian Army in Kariba of the British government in India support correctly. Karamonga of the British colonies Masi administrator control within the British government. Laibak asigi tongan ba mafam singda April 13 bu Fire Service Day haina thorom pangthokduna lakpagum Manipur da sungasi Manipur Fire Service na sinduna Fire Service Day amadi Fire Service Week ki thorom pangthokre thorom aduda Commissioner Home 𝗵𝗡𝗏 Manipur Fire Service ki Director 𝗕𝗏𝗔𝗛 hanegi Manipur Fire Service ki Director oiramba 𝗕𝗏𝗏𝗏 Senior Finance Officer 𝗕𝗏𝗏𝗏𝗏 amadi Ras Medicity ki Managing Director 𝗕𝗏𝗏𝗏𝗏 maru oiba miyoising oina saruk yakhi Manipur Fire Service की Director 𝗕𝗏𝗏𝗏𝗏 हाई हौखिबा फाइनेंशियल लिसिंग अनिगा कुलहुमदोय लिसिंग अनिगा कुलमरीदा Fire Service Department ना मैहौ लांगपो के थौदोक सट्रेट का कुलहुमदोय की मथकता थेंगनदुना चौरांगा लुपा करोड़ लिसिंग अमगा चनी हुमफुगुमदोय लों कनबा ngamखि अमसुंग मियोय निपान की पुंसीसु कनबा ngamखि असिदसु नत्तना तोंगान बा गवर्नमेंट अमसुंग प्राइवेट सेक्टर क्यागी बिल्डिंग हाइबदी हॉस्पिटल ऑफिस होटल स्कूल इंडस्ट्री ओल डिपोट LPG bottling plant oil pump assembly building mall na chingba chawrakna chahunga kuntret ki mathakta fire audit tawduna national building code amasung state fire service act and rules ki guideline ki matung inna fire protective system install tohan ki amasung chawrakna miyoi lising 33 ka chahum humphumari ki mathakta fire safety awareness amasung fire safety drill pangthokduna fire safety ki maramda khanghan ki hai ki State Home Department ke atoba mating na Nambol amasung Loitangkuno Fire Substation hangdoktuna hauzik state asigi apunwa fire station taramapan suhan bangamlei hanak jahi ge oina Director General of Fire Service Civil Defense and Home Guard Ministry of Home Affairs Government of India na jahi kudingi Fire Service Day ga mari lainana piba award DGFS CD and ICG's Dix and Commendation Certificate Pinaba Kalakpada Manipur Fire Service Department ke oinasu bronze category da miyani ki mingyorakle makhwedudi ahaibam tombisna mitai senior fireman Mutum Priyakumar Singha senior fireman ni haike Pagi maruiba pandamgi in kumjani singh samapan imfu ke marigi
April की तारीख मरी था बॉम्बे की फ़ारुक़न विक्टोरिया को खैर खिलाफ़ वफ़म मधुरा एक्सप्लोसिव अमसुन अतः मई चाकन रिपोर्ट हन्ने याव जहाज़ मखनों का नमई हो पड़ेगी मधुबु करना बहुना मदा फायर सर्विसेज की ये हुकूमत का तरफ की कुर्सी लोगी अदुआ क्या आमर सोच पड़ेगी मकुंसी सुपर फर्नियाज नो वाला कुर्सी लेगी अदुआ लोईना मकुन कार पदंग नसी फोगा मियाँ कुर्सी अमसुन करना बहुना मदा हवाई नपोन हापी खबा फायर सर्विस की मरुप पांग चिंता मकोई न मियाँ भी नमक्का कथों की बात अदुआ कभी हौगलक्लिबा महैरोइसिंगदा सिविक सेंस असि अदुमक वातुना लई स्कूल की कोचिंग क्लास सिंगदा सिविक क्लास अमा हापा मथौ ताई हाइना 𝗪𝗚 डेवलपर प्राइवेट लिमिटेड के मैनेजिंग डायरेक्टर 𝗪𝗚 फोंदोक्रे वाफम असि ngasi एयरपोर्ट ममांग कोंजेंग लेकाइदा लैबा 𝗕𝗡𝗏 लर्निंग सॉल्यूशन दा 𝗕𝗡𝗏 लर्निंग सॉल्यूशन प्राइवेट लिमिटेड न सिंदुना NEET 2023 दा माई पाकलबा महैरोइसिंगबु तरामना ओकपा अमदि सेकेंड स्टेट लेवल मैथ्स एंड साइंस ओलंपियाड 2024 दा मकोक मथंग तारखरबा महैरोइसिंगदा मनामथुम येनथोकपगी थरोंगा मरी लेनना फोंदोकिबनी थरोमदुदा मणिपुर लेंगाकी होम डिपार्टमेंट की जॉइंट सेक्रेटरी डॉक्टर मयेंगबम बेटो वाटर रिसोर्सेज डिपार्टमेंट की एडिशनल चीफ इंजीनियर 𝗕𝗓𝗙 𝗕𝗡𝗏 लर्निंग सॉल्यूशन प्राइवेट लिमिटेड की मैनेजिंग डायरेक्टर ꯂꯩꯃꯄꯣꯛꯄꯝ मणिमोहन सु सरुक याखी थरमदुगा मरी लेनना 𝗪𝗚 हाई खुनाई असि करम ममोंगदा करी मैकैदा महैरोइसिंगना चटली हाइबगी चावरो वाफंग अमा लाक्ले कोचिंग सेंटर कया अमा लिंखतुना ताकपी तंबीरी अदुबु मणिपुर की फिबमदी नोमोनोमगी अदुमक सोक्सेलपना महैरोइसिंगना वखल ताबदी अदुमक वातले महैरोइसिंगदा सिविक सेन वाटपा अदुमक थेंगनरी रूल ऑफ लॉ अमत लैत्रे मसागी अनिंगबा पांबत तौनरी इसाने इसागी थबकता थमोई सेंगना पांगथोकबा लबदम मसिगी खनबा अमा चंगे तंगाई फदना स्कूल अमदी कोचिंग सेंटर सिंगदा सिविक क्लास अमा हापा मथौ ताई थबक अमा तौबदा सेल खके खलगा थबक तौबगी वखल थादोकदबनी इसाना ओइरिबा सिनफमदा करिगिदमक ओइरिबनो करी वखलवंदगिनो हाइबा कुपना खलगा इथौ पांगथोकबा मथौ ताई हाइबा वाफम फोंदोके नकलमरोमदा थौरमदुदा सरुक याकिबा 𝗕𝗡𝗏 लर्निंग सॉल्यूशन प्राइवेट लिमिटेड की MD ꯂꯩꯃꯄꯣꯛꯄꯝ मणिमोहन सिंगना फोंदोरकपदा मणिपुरदा क्लास 9 के होरगा लैदिबा महैरोइ सिंगना डिसिप्लिन लैना पुनिंग चंगना होनबा अमा चंगे अमदि लाक्लिबा स्कॉलरशिप एग्जाम कॉम्पिटिटिव एग्जाम न चिंगबा तोंगान तोंगानबा एग्जाम थाबा ngमनबा बेसिक लेवल दगी मनुंग यौना कुपना होनबा मथौ ताई हाइबगी वखलोंदा अवेयरनेस असि सिनबनी ngaligai matamda masagi apamba line de chetuna apamba du fangnaba honabada hena khudong chanaba support piduna takpi tambiri haina su phongdokhi second state level maths and science olympiad 2024 कोई सी पंक्तों से competition ऐसी की मसीकी कोई कैनोसी main objective से कोई मणिपुर ले बस छात्र सिंह से कोई ना class 9 तक हो गुना ऐसी कोई डायरेक्शन सीधा कंडीशन ले को ना बा तुम कोई scholarship exam के केसी कुंबा अदगी कोई science olympiad कुंबा सुम मसिंग सी थाना बा डायरेक्शन से कोई मनु योना कोई basic level से कोई कोई दा वन को मथौ ताई competition ऐसी सिंगुना jadi awareness का रोल class 9 ने 10 ने अदुगा class 12 ने सी competition से कोई सिंजा गिबनी मसिका लोना कोई ने सिगी कोई प्राइज डिसिप्लिन जांगां सिंजा कोई मो गाम चावलो मेसेज सम बिनु सिंजा सगी competition से सगी मोई यावरे हाइ न सु उदै मतुंग ताबदा मोइना मेडिकल इंजीनियरिंग इ लाइन द चलिंग वागां सिंजा सु कोई केन साबा हाइदा सी फिल्ड को साबा मोई क्लास 7 ने पेन तंबदगी Merakthana aten break kama lominasi
welcome you all to 𝗪𝗡𝗡 School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Forty years of trusted diagnostic service, Bavina Diagnostics. Diabetes ko loy na hingibasing thamagi manungda control to bangamlay. Urea creatinine wangbasu thamagi manungda hantaba ngamlay. Khong hamba nungaitabasu numit manganigi manungda fahan bangamlay. Piles sabadi nungsang nabasu chama da chama fahan bangamlay. Cholesterol wangba numit kunida normal oy bangamlay. BP wangbasu thamagi manungda normal oy bangamlay. Fatty liver oybasu thamagi manungda fagat han bangamlay. Pumnamak natural oiba hidak makalna laying jabani. Hakjang da sokadaba side effect amata laite. Makata na hidak chabagi mathosu tararoy. Hena kupaparol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break matungda miyam taram nokchuri makhataba pau pizari. Communist Party KCP gi nifumari suba mapo kumona lakpada party SG Politburo Standing Committee KCP gi chairman ibungo ngangomna miyamda yai proposal pirakpaga loinana tampaki tongan ba mafam singda kumon thorom pangthokre haide mapo kumon gi saruk amo oina ngarang Bisnupur district ki mafam amada pangthokiba achamba thorom amada party SG spokesman na chairman ibungo ngangomna miyam da piba paujel pathokladuna ngasi thokliba kanglup ke lan asi center degi sanaraga thamba masagi oizaba khakta khanba politics tawba looting bakharana matam kuirabadegi tatharakhiba thoram thausil singi khudongchaba lauduna 𝗔𝗏𝗏𝗥𝗏 community gi narco terrorist group singna haurakhiba lanamani ngasi degi chahi kunlomgi mamang degi operation all clear chathahanduna manipur gi asengba yawolup singbu namtha hankhraga 𝗔𝗏𝗏𝗥𝗏 narco terrorist singbu mathongna hapkhibani Housing su tathariba kanglup kilan asi haurakpada laina laksilamba yarabasu India government na pandamamaga loinana makha chathahankhibani loinana 𝗔𝗏𝗏𝗥𝗏 narco terrorist group singi khuzin thorang amadi tamthiraba lichat sajat singbu India gi lanmi singna urabasu usinatana lakle India gi geostrategic interest sing ngakthoknaba honabada India government na 𝗔𝗏𝗏𝗥𝗏 narco terrorist group singi michang sangduna lakli haiki Zatharakli ba kanglup ki lan asi lephansi hairabadi community anina hakthengana thamoi sengba mawongda wari watai sanaba hawba tangai fadaba amani nataba tarabadi makhatana aduma waminaba tabani mapung oiba maitai singi natraga atopa kanglup amana makhogi fangfam thokpa lamgi oiba natraga senmitlongi oiba chakthung talako matamda atopa kanglup na yetpagi mahutta khenaba laitana tathok tasin tawduna pumnamaki yaifaningai oiba solution ama puraknaba honaminabana pumnamaki khwaidegi phaba oige ni hainasu fongdoki Itagi sanaraga thamba masagi ojeba khakta khanjaraga rajniti tawba luchingba kharagi matam kuirabadagi tatharakhiba tawram thausil singi khudongchaba lauduna 𝗏𝗏𝗏𝗥𝗏 community gi narco terrorist group singna haurakhiba lan amani
ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯣꯄꯔꯦꯁꯟ ꯑꯣꯜ ꯀ꯭ꯂꯤꯌꯔ ꯂꯣꯟꯆ ꯇꯧꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯕꯨ ꯅꯝꯊꯍꯟꯈ꯭ꯔꯒ ꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯕꯨ ꯅꯊꯧꯅꯥ ꯍꯥꯞꯈꯤꯕꯅꯤ ꯍꯥꯏꯅ ꯁꯥꯔ ꯏꯕꯨꯡꯉꯣ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯆꯠꯊꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗ ꯂꯥꯏꯅ ꯂꯥꯛꯁꯤꯜꯂꯝꯕ ꯌꯥꯔꯕꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯆꯠꯊꯍꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡꯕꯨ ꯚꯥꯔꯠ ꯂꯥꯟꯃꯤꯁꯤꯡꯅ ꯎꯔꯁꯨ ꯎꯁꯤꯟꯅꯗ ꯂꯥꯛꯂꯤ꯫ ꯚꯥꯔꯠ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯚꯦꯂꯨꯁꯤꯡꯕꯨ ꯊꯨꯒꯥꯏꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗꯗꯤ ꯚꯥꯔꯠ ꯑꯁꯤ ꯍꯤꯟꯗꯨ ꯔꯥꯁꯇ꯭ꯔ ꯑꯣꯟꯈ꯭ꯔꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ꯫ ꯚꯥꯔꯠꯀꯤ ꯖꯤꯑꯣ-ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯏꯟꯇꯔꯦꯁꯁꯤꯡ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤ ꯂꯦꯞꯍꯟꯁꯤ ꯍꯥꯏꯔꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯕ ꯇꯉꯥꯏ ꯐꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯋꯥꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯋꯥꯐꯝ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯝꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯣꯏꯕ ꯆꯥꯛꯊꯨꯡ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯌꯦꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯈꯦꯠꯅꯕ ꯂꯩꯇꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯅ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯃꯩꯇꯩꯁꯤꯡꯕꯨ ꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯦꯛꯄ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯃꯗꯤ ꯖꯔꯅꯦꯂꯤꯁꯠ ꯈꯔꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯑꯣꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯎꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯅꯈꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯒꯤ ꯃꯥꯌꯣꯛꯇ ꯁꯟꯗꯣꯛꯈꯤꯕ ꯑꯃꯁꯨꯡ ꯁꯟꯗꯣꯔꯛꯂꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯣꯏꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ NIHMR ꯁ꯭ꯇꯨꯗꯤꯑꯣꯅ ꯄꯨꯊꯣꯛꯄ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯅꯍꯥꯛꯁꯦ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯃ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ BB ꯏꯝꯐꯥꯜ TV ꯁ꯭ꯇꯨꯗꯤꯑꯣꯗ ꯐꯣꯡꯈ꯭ꯔꯦ꯫ ꯏꯁꯩ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯩꯁꯥꯝꯊꯣꯡ AC ꯒꯤ ꯋꯥꯔꯗ ꯅꯝꯕꯔ 12ꯀꯤ ꯀꯣꯑꯣꯄꯔꯦꯇꯔ ꯄꯣꯁꯪꯕꯝ ꯄ꯭ꯔꯦꯃꯤꯂꯥ ꯑꯃꯗꯤ ꯁꯤꯅꯦ ꯑꯦꯛꯇꯔꯁ ꯒꯤꯜꯗꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯈꯦꯂꯝꯕꯝ ꯂꯣꯀꯦꯟꯗ꯭ꯔꯅ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯀꯦꯟꯗ꯭ꯔꯅ ꯍꯥꯏ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯅꯍꯥꯛꯁꯦ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅ ꯄꯨꯊꯣꯛꯈꯤꯕ ꯏꯁꯩꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯏꯁꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ, ꯂꯣꯏꯅꯅ ꯏꯁꯩ ꯑꯗꯨꯕꯨ ꯏꯔꯤꯕ ꯑꯏꯕꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯥꯡꯕꯁꯤ ꯃꯤꯅꯤꯠ 3 ꯁꯥꯡꯉꯦ ꯍꯥꯏ꯫ ꯑꯗꯣ ꯀꯥꯁꯇꯤꯡ ꯊꯥꯕ ꯌꯥꯎꯔꯒ ꯃꯤꯅꯤꯠ 3.5 ꯁꯥꯡꯉꯦ꯫ ꯏꯁꯩꯁꯤ ꯄꯦꯜꯍꯧꯗꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯇꯥꯟꯖꯥꯁꯤ ꯆꯥꯗ꯭ꯔꯃꯥꯜꯂꯦꯅ ꯑꯩ ꯍꯥꯏꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯏꯁꯩꯒꯤ ꯏꯔꯩꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯒꯤꯇꯔ ꯏꯕꯨꯡꯉꯣ ꯙꯅꯕꯤꯔ ꯃꯥꯏꯕꯝ ꯌꯥꯝ ꯐꯖꯅ ꯏꯕꯤꯔꯤ ꯏꯁꯩꯁꯤ꯫ ꯑꯩꯈꯣꯏꯁꯦ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ, ꯑꯗꯣ ꯏꯁꯩ ꯏꯕꯁꯤ ꯇꯁꯦꯡꯅ ꯄꯥꯝꯖꯔꯛꯏ꯫ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯏꯁꯩ ꯏꯕꯒ ꯁꯨꯝ ꯏꯁꯩ ꯏꯕ ꯍꯥꯏꯁꯤ ꯇꯝꯕꯗꯤ ꯌꯥꯗꯦ, ꯏꯁꯥꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯝ ꯏꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯍꯣꯠꯅꯩꯁꯨ ꯂꯩ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯈꯤꯕ ꯑꯩ ꯃꯔꯨꯞ ꯁ꯭ꯌꯥꯝ ꯑꯗꯨꯒ ꯇꯤꯀꯦꯟ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ ꯃꯈꯣꯏꯒꯤ ꯏꯁꯩꯁꯤ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯏꯆꯥ ꯏꯕꯨꯡꯉꯣ ꯍꯥꯏꯇꯥꯔꯦ, ꯀꯩꯅꯣꯅ ꯗꯤꯔꯦꯛꯇꯔꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯈꯨꯄꯨꯊꯣꯛ ꯑꯁꯤꯁꯨ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤ ꯐꯖꯩ ꯍꯥꯏꯅ ꯂꯧꯖꯩ꯫ ꯉꯁꯤ ꯐꯣꯡꯈꯤꯕ ꯏꯁꯩ ꯑꯗꯨ ꯍꯨꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯦꯗꯤꯇꯔ ꯃꯥꯏꯕꯝ ꯙꯅꯕꯤꯔꯒꯤ ꯃꯌꯦꯛꯇ ꯍꯦꯝꯆꯥ ꯗꯤꯔꯦꯛꯁꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯩꯁꯛꯄꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ECIꯅ ꯄꯤꯔꯛꯄ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯤꯁꯅꯔ ꯑꯦꯛꯁꯥꯏꯖꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯦꯛꯁꯥꯏꯖ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯇꯤꯝ
Thawal District na haukiba numit nini humni asida hairok ACG Nongpok Sekmai Bazar amasung Wangkem ACG Khoiromdagi DIC liquor punna liter chamaga yankhai fagat pangamkhre fagalaba yungaw adu local market charanga lupa lising tramari gi oigini haina district level nodal officer P Ranjit Singh na thadorakpa chirolamana fongdorakli lakliba mikhal asi santi oina pangthokpa yanaba district excise department amasung district enforcement team na laukhatliba mayai kaba chinjak thingbagi drive asida miyamna sumating pangbiyu haina chirolasna makata na fongdorakli Hauze aroibada maroiba paw mukhana pizari Hayeng Imphal da Union Home Minister Amit Shah pung kharagi oiba khongchuta bot khomba lakadoriba sigidamak security gi checksin thora hena kankhatkhrai STDCM na taliba mitai bu ST lista chalhanaba dimanasi maram jaba achumba khongthangi mapung fana sawatkani haina BJP gi inergi mirep thongnaujam Basanta Kumar na fongdokhrei India blog na thagaliba mirep singdi corruption na voter lairoi achumba fazaba mikhal thengnagani haina India blog ki convener na fongdokhrei Amasung haukiba numidangda singda kadangban kautruk amadi chirangda kuki militant singna nongoy amadi bom kapsilakhrei khungakpa singna handuna kapnakhrei Ngasigi ole notice undona sandokchaba numidangi Manipuri paw matang selojare miding tabiraba punamuk po amuka hana khurumjari BJP Manipur Pradesh ki maikeidagi noluk na Manipur ki miyamda thamjariba wafamsing asi khanabinaba hangatjari Manipur ki yelhomi kannanaba BJP na apunba Indo-Myanmar border fencing khaba hokre Manipur ki yelhomi kannanaba BJP na inner line permit ILP chanhankhe India amadi Myanmar ki marakta athingba leitana mi changbay halamba free movement regime FMR BJP na lokthokre BJP na Manipur da biometric data khongat pa hokre amasung NRC chanhanaba khongthang lokhat pa hokre Manipur da ki mitop khandokpa BJP na hokre amasung war on drugs asi BJP lenga ki makhada mai pak na changsilakri Andaman and Nicobar Island da Mount Manipur amade Navy ship amabo INS Imphal haina BJP na mingthol pikre Maramasina serial number 2 BJP ki mirep oina puthok chariba Sri ثوناوجم Basanta Kumar Singha gi thambal yekpa markada ireicha singgi mamal yamlaba daita sinabiduna tangdu leitaba mangjil thaba lamdam ama puraknaba khonaminarsi CUET habasi karino class 12 tharaba satra singi damakta CUET kaya maru oibage CUET thadravadi India ki college ama fawba tamba yaroidra Breast Institute Manipur na matau karana CUET preparation tawinagani CUET UZ karino CUET UZ Central University Dem University Private University punna India da leiba University chani yankai henbagi makhada leiba college singda graduation tamnabagi India pumbagi oiba entrance stage ama khakni CUET na kari khudong chaba piribage CUET exam asi mai paklaba satra khaptamakna Central University Nifugo Mari Hanbada amadi maming leiraba college sing haibadi St. Stephen College, Hindu College, Hanraj College, Miranda House, Lady Shriram amadi atopa Delhi University ki makhada leiba college singda graduation tambagi khudong chaba piri Aligarh Muslim University, Jamia Millia Islamia University, Jawaharlal Nehru University, Hyderabad University, Guwahati University, Manipur University amadi atopa Central University singda tambagi amata ngairaba lambini CUET hariba asi Maram aduna satra singbu CUET mai pakhanabagi pandamda chahi taret miyamni thazaba manghandana educational service piduna lakliba Breast Institute Manipur na mahausagum thoidok hendokna train tawraga research scholars singna takpi tambigadaba
45 days ki crash course ama puduna lecture course asi April ki tarikh 3 dagi haujagani isagi apamba subject khudima khanbagi khudong chabasu pizari subject amada lupa lising ama khaktani aduga relief camp ta leiriba mahairoi singigi lemna course asi yauba yagani exam ga chanaba mawongda takpi tambiba hana hangkhaba question sing leinaba weekly test mock test namthoklaba study material sing pibata natna 24/7 satra singi akhang khangda award apa mentionaba gi sem saduna leijari Grace Institute Manipur akopa marol gidama Northeast Window TV building da leiba BEMS office ta lengsibirau natraga pizariba number 9233963918 amukka hana 9233963918 natraga 9863980014 amukka hana 9863980014 asida contact to birtuna khambiba yagani kudong chaba asi lobihau subject amada subnagi. Hi viewers, ahanba maktada SS Career Solution ki expert to ko mideng tabiriba pungnamakpu taramna okchari. Ngasigi topic asi yamna interesting hoiba topic makhalamani haibidi aikhoina nakongdadi taraga adum leiba aduga hek hangjanba matamdadi kari subject no ne haibidi ikhang khangna dagum tawba subject asi or topic asi gi maming di reasons why you need to join the travel and tourism sector. Travel and tourism sector asi karigi damakta join tawgadawibano haiba topic asi aduna ngasigi expert talk asi mideng taba matamda not only benefit to the students katangda kanaba pigadawiba topic nate masiga loina na mostly parents sing dasu yamna kanaba talk ama oigani haina lawjai maramdi students amagi or icha amagi career semakpa matamda parents kisu yamna achauba role ama laibanina talk asibu tabiba matamda haiba subject travel and tourism sector career asi karino haibadu mangta khangba ngamgani haina khalli aduna ngasi main oina talk asida aina highlight tawjagadawiba asi subject ama tamba matamda hayeng tamba loiraga kaidaudaino kai thabak no mana tawdaise thabak tugi tolo kayam phangani kadai da tawba yabage question haibasina main question we samna ai matamda MBBS tamme khalone hamase doctor loira matungda kadai da thabak tawdaino hangnei then engineering loira ba matungda mase kadai da thabak tawdaino likewise akhoi travel and tourism asi tamuraba matungda kari thabak tawba yabage haibasigi matangdani. So the main focus is about the employability, how or what an individual can do after they completed their study in travel and tourism subject. Si matang sidani ana employability hairagadi akoina hairisi mana tamjariba knowledge mana hairiba skills amasung experience mayamdu seasonaraga thabak oina phangba yaba area adubuni thabak oina phangba yaba area sida aigi experience ki matung ina or as a guidance giver ama oina aina haijanibadi thabak phangbagi mawong asi ahum thokna khaidokpa yai ahanbada you can get a job in a government ki thabak oina phanggibasu yai or you can work in a private company amada thabak oina tawbasu yai or natragana aidi government job su pamde private job su pamde haigatadi you can start your own business ang nasagi business ama establish tawbasu yai aduna sigi ahum asida thabak tawbam area adu laigani once you completed a study in travel and tourism sector aduna government job or private job sina tongana thamgraga or business sina tongana thamgraga ahum asi loina ma haidi job haibasi nang government da tawbaya ina jaga private da tawbaya ina jaga business tawbaya sigi ahum sidagi kitang na thairaga kari job tawbaya bage kari field da chatpaya bage haibaduni aina highlight tawjagadribasi number 1 ahanbada ina highlight tawningasidi you can be a influencer marketer nang se influencer marketer oina thabak tawbai sai aduga influencer marketer hairagadi karino haiba matamda aikoina thabak ase karino main oina tawdaibasi haiba matamda akoina social media platform sing asi seasonaraga akoina marketing neba tawdaise marketing for what marketing about the travel and tourism industry travel and tourism sector sigi matang de neba akoina marketing tawdaise aduna akoigi experience ki matung inadi or hanagi chatnabida tung halaga yengba matamda marketing haise panba matamda karino hai matamdi dukan ama phamaga pot yonba ama or either
door to door chalaga akoina pot yon basineba sina taba sidangdagi upgrade ama oina influencer marketer or influencer marketing aman lay sida tawdri basi akoina internet se mainly based oina season naraga we can promote our activity or any kind of services through social media platform sida neba aduna sigi job ase tawge hai taradi akoida skills kara darkar lay number 1 da nangi area of specialization khandopa nangna subject si tamuraba matungda nangse either you are expert for adventure tourism gi oibai or gastronomy tourism gi oibai or religious tourism gi oibai tourism makhaldi mayam lay sigi area se khando oba matungda nangna content amuk sagatpa content sagatpa hariga akoina content sagatpa sida haide se either you can be a bloggers content mayam iraga website ta then social media haide di Facebook Instagram Twitter mayam khalama lay ko platform singdi sigi da nangna blogger ama oina adum blog se iraga thagat kiba ma or you can be a video creator adi video macha semaga say for example nangna Taj Mahal gi matang da if you want to promote or if you want to sell a particular holiday package for the Taj Mahal gi matang da nangna video mayam ama blogs mayam ama semaga si mayam se promote tawba yayaba ana promote tawdai se kai gi damak to haitare to sell your product or to sell your services ne ba nangna yon dai se aduna promote tawba khatang da video khatang semaga loirabra natraga mafam du khatang identify tawraga loirabra haiba sida loiba nataba ko adugi damakta nang se marketing kamaina tawdai no haiba dugi overall du never influencer marketing or marketer amana tawba yaba job se adagi second profile da travel consultant amagi job se tawba yai nangna who are travel consultants or who is a travel consultant haita di you are A to Z information provider about a particular holiday. Mi amana lam koi bachat pa matamda holiday ama plan to go matamda changa dawi ba details singado nang plan to biga dawi neba kana gi damakta on behalf of your target customer or target tourist ki matung ina nang everything plan to de neba everything hai se kai challi ha matamda about the accommodation about the transportation about the places of tourist interest sigi mayam sigi plan to go ina travel consultant oina thabak to go su yaiba travel consultancy da akoina any job tawba matamda tawba nature of job se hisam samna ani thokna khaidokpa ya either part time or freelance oina job tawba ama natraga full time oina job tawba ama nang se haiba field or haiba job profile sida next number 3 da akoina haining isina lam koibagi subject oibanina lam koibaga ngata mari leinarga ise adum koiraga chatlaga leidawibra haiba question ama sulai koiraga chatlaga leibadang nate sida you can be also an educator nang se mingonda larik tapiba just like a teacher just like a professor ama oina thabak tawrasu yai educator sida ani thokna mu khaidokpa yai either nangna hayeng nangi graduation loire tourism haiba subject sida then you also completed your master degree then nang se net qualified ka tawraga PhD ka tawraga nang se professor university level da oja oireba aduiduna nangi normally oina college amada natraga school amada natraga university amada class tapuduma adugi education or educator ama oina leibisu yai then atopa amana tour guide anu profile ama sulai tour guide ki profile sena kaidoge hai matamda they are the one who tell the story to the customer means your tourists or people who are traveling across the world moida akoina wari libi ba tour guide chije sigi sisu they are also an educator kamana educator oino haiba matamda makoina travelers haibadi lam koiba laiba mi singduna mafam amada lakpa matamda moise kari ju khangpoteba lamdugi matangda then tour guide gi responsibility se makoina laiba traveler du da tapi deineba tapi ba included everything kai no hai matamda historical background about the place then magi culture kamain tawi mafam dugi magi food style na kamain tawi mafam dugi magi lifestyle na kamain tawi haiba sing se loinamak tourist guide or tour guide na tapi deineba aduna tapadi we means the tour guide are also an educator larik tapomi makhal amaneba akoi sisu tourist sing sida travel and tourism sector sida then last aina amu haning isina kari amuk lokhatpa yai haiba matamda online travel agency ama hangba su yai ba koina travel agency ama hangba haise kari no haiba matamda office ama da thamaga nangse just pung mapan nang naba karaga natraga by evening 5 o'clock or 4 o'clock thabak tawraga chatkiba matamda online travel agency haisina you have to be very friendly or very advanced in technology using the internet se season raga akoina tawdeneba
aduga online travel agency haiba matam sida akoina kaino everything will be online de neba akoina tawdese aduna website ama phajana sabiba then website to the sar matam da different types of holiday packages me amse akoina upload tawrani upload tawroba matung sida nangi haibidi kaya changdage price then kamaina logistics na kamaina tawgani khotkani haiba matam da haidi lakteba mi singse foreign travelers oibra natraga india dagi mapalam da koi bacha tawribra natraga mapalam gi foreign countries ki travelers or visitors me amsina koi india da lakningi bra haiba me amse identify tawra matam da noina particular maga suitable oiba haibidi lam koi ga deriba mi dugi needs and demands means all over requirements me amdo khanga kanda nangna travel gi packages ama yonba adugumba gi platform gi job mayam ama su lokot pa yaiba nangna once the travel and tourism studies se tambal warba matungda sima laire samna har matunda then mathangda mu langningi sina akoi se hangapa mi adum yawi being in an industry sar akoi se travel and tourism tam loiraba matungda travel agency da khatangda thabak tauba darkar tabra then travel consultant tang oiba darkar tabra then tour guide tang oiba darkar tabra haiba mayam ama hangieba ado hanga iba mayam do adugi answer hairagadi tauba yaba thabakti mayam ama lei adubu kari tawgadawribano haiba potdi it depends on the skills and experience as well as the knowledge of the student or an individual thabak tawningi ba mi dugi area of interest magi skill se karino magi knowledge se kadai babo yawe ma se kam experience leire haiba potda base amu taweba aduna aise travel consultancy oiningde aise influencer marketer su oiningde then aise educator su oiningde then aise kaino su oiningde tour guide su oiningde or online travel agency su tawningde hai taradi atopa area amada site amada yengba batamdadi you can be a part of a policy maker haiba policy planning haiba field sidasu nangse madugi part ama lawba yaiba kari gidamangta lawdaino as you have gone through graduation the 3 years tamani then na master tamba matamda 2 years tamani adudagi phangpa knowledge mayam dina particular XYG destination maybe a destination in Manipur ri da laiba destination oiba or India maning da laiba state oiba city oiba or foreign countries da laiba tourist destinations mayam ama laiba hariba destination sing asi particular ama oina choose tawruga akoina kamaina mafam asibu promote tawgani kamaina mafam asibu world gi best tourist spot ohengani haibagi policy mayam semba matamda nangna thabak tu apply tawraga then join tawraga policy maker policy planning oina thabak tawbasu yaiba aduna hujiki matamdadi ngasi aina ngangiba potsi dagi another 1 or 2 months ta upgrade mayam ama laani aduna haina mamutana khangnabagi damaktadi akoina tamuraba matungda akoina market se analyze tawba ama darka yam thina oi matam khuding makta kari anawba la ige tourism industry sida emina tawnari ba thabak sina kai kaino mapalam da leiriba mafam yam sina akoi manipur da leiriba natraga india da leiriba sigi hena phawi se kai gino haraga new things mayam ama darka tayeba aduna hayeng loiraba matungda employability gi question se amna hangtaradi government job pambamina government ki sector da tourism sector da then art and culture department da then atop relevant department da job ama wena du phangi basu yai then private job da private ta hargana travel agency me amam lady travel company me amam lady travel consultant me amam lady then hujiki influencer marketing tawiba haiba cbc do company me amam lady cbc da join course yai or you can start your own business haiba sida kai darka tage haitade own business haiba sida aina ngasai panjari gi platform me am do employability gi influencer marketing haiba pot sisu nang nasa amagi business amo ina dum establish to yai hawdok payai then online travel agency haiba sisu nang nasa gi dum hawdok payai mi gi depend tawdana haitare ko then ahum subada you can be also an educator amo ina thaba dum tawrsu yai then number 4 ta you can be an travel consultant amo ina thabak tawsu yai ba aduna tourism industry asidi aduki matu chawgre aina changmuriba field gi matu ina matam khudimaki upgrade lakani aduna akoina ningjang ga dawadi tamningaga chamam naringai da tamhoba ngamdaba singdo ado matam manghan biganoba aduna any questions or any queries leiba matamda sigum batok si tabi luraga further details khambi ningbe dome tamatadi akoida dum tana birasuyai akoiga dum wari watai sanaraga songi doubt leiba mayam do clear oibagi tanja asu pijagani aduna somna ningjang bigadawdi video asi hek yengba loraba matungda wakalda khanbiga dawasidi parents amasung students singna by the year 2030 bhauta india da tourism industry da thabak phangba yabagi chang se or number se
137 million people never. 137 million people sineba by the year 2030 bokta India da thabak tamba yabase. Masi aina industry sida layen pangai haijan banate IBEF haiba organization asigi research ki matung inna neba. Aduna matang chana isagi area of interest aina pami basi karino student oiragana adagi ai kamain tawna lai asi tamgani or ai se kai thabak tawgadawno hai taradi video asi yengba loiraba matungda adomgi queries mayam do drop tawbiraga discuss tawgaduna khaidagi afaba ama oigani. Then another amada hairagana parents sing nasu ai icha se kai dogdei no khangde